pau lamlai SC ki lanjenari ba mahiroi sing lairik soidana tamhanaba committee same kre amadi Kumbi Assembly Constituency ki MLA S Prem Chandrana AC asi ki chakwa tharangi phibam yingsin kre Kurum jare ISTV pau meeting tabiri bapum namapu taram nok jare pau sandok na pizare English ingani kun humdagi me thata ki thoglakba irangna ka hena chaitheng nangliba lamlai esigi khulsing maru oina lanjena tuna leiriba gwaltabi khulyamnga yauna thamna popi sana sabi gwaltabi khunau yangang popi santi khongbal sabungkho khunau amade sabungkho khulgi mahiroi sing lairik tambada mateng pangnaba mifam ama nongada da leiba RP athawali ki vice president su oiriba sapam kangleipa gi yumda pangthoktuna committee ama semkhre lamlai esigi tongan tongan mafam dagi lakba naha sing punduna Kiba Miyamgi Mahiloisang Committee Haina Mingthonba Committee asigi President na Lanjenatuna Ladiba Gwaltabi Khulgi Thongnauzam Dhananjoyna Oibaga Loinana Thamna Popi Khuldagi Moirangtem Khogena Secretary Oina Khale Lamlai asida Ladiba Lenga ki Mahiloisang Ayambana Mutpaga Pakhak Oire Phibam asida Haukiba English ngani kunhumdagi me thadagi thoglakpa irang asina hakthengna na sokliba Gwaltabi Khulgi Miyam Sawombong amade Nongada Relief Camp Anida Lady Loina Thamna Popi Sana Sabi Gwaltabi Khunau Yangang Popi Santi Khongbal Sabungkho Khunau Amade Sambukho Khulgi Imung Singde English ngani kun taruki academic session da lairik tambada chauna chaitheng fanglagani lengak na yenglak tre haiduna ikoina tumina leithokpada mangjagadori basi aikoi gi lekai maram aduna lamlai SCbu mangda pukhatna bagi amatangai raba lambidi education da mai onsin bani maram aduna ngasi semliba committee asina miyamga khutsam naraga lanjena duna leiraba Gwaltabi Khulgi mahiroi sing lemna lairik tamhanbagi mathakta red zone oiriba lamlai SCgi khulsing asigi mahiroi sing asida lemna mahi tamba fangnaba lambi yatkani haiba wafamsu sapam kangleipalna phongdorakle Hauzik lamlai gi semilonji khamtheng soksalakpa hogi bachahi kyaji subam nombam leraktabana marmorkanda semilonji khamtheng lekha tagrabnina lakadoriba 2026 ke academic session jidaida macha singji laik tamba thaba ngamgadra ngamoidra haibagi akiba lerakpasina marmorkanda aikoi ngasi semiba committee jiga punminaraga leiriba khunjajing jigi miyamga pullakanda aikoi karamba makhalgi mateng panggadage haiba warifam lawrakanda leiriba committee jina angma mateng pangnadamgi damta ngasigi committee ji koi semjabani Kumbi SC ki MLA S Prem Chandrana Kumbi ki tongan mabafam kayada lamdam adugi miyamgi apambagi matung ina mai ising lambi thong fahanaba sengwat sagalipa singi phibam koina chatuna yingsin kre ngasigi yengsan khongchet aduna matam amada nong khara hek tabaga ising thumjinduna leiba Kumbi Setupur maning lekaida matamgi manama sing yauna ingkholgi pochai puthokataba kaya isingna thumjin badagi lamdam adugi miyamgi semilonda kaitharakpa kaya adu poknaba MLA na hotnaduna drain chelaba matungda machine Aduna Manipur Khuga Turelda ising thadokhinaba sem saribegi phibam yingsinki Saiton GP gi manung chanba hayai kongi naha singa MLA ga puna khusam naduna hayai kongi leiriba leirak khulak pumnamaki thongal sing mai thanba amade hayai kongi mayai lekai public pon ama MLA na tarutana na thamnanaba hayai kongi youth singna semjinnabagi phibam su yingsinki Makhatana Saiton GP gi manung chanba hayai kon maning lekai desu thokiba kangluk irangna yum thadoktuna lanjenaru raba matungda irang nem thakibadagi hauzik nena tana yumda leiraba matungda makoina thengnariba awaba amade leikai adugi miyamna hingnabagi lambida karamba chawkhat thorang tawhaningbagi haibagi matangda khana nainaba mifam amasu pangthoki MLA na asigumba khongthang kaya paikhalak pagidamak hayai kon youth sing amade Setupurgi ima singi maikaidagi thagatpa phongdorakle Saiton GP ki manung chang laiba hayai kon haiba khung asigi chakot thorangi matangda akoina youth hogi hayai kon laibi youth singna hogi MLA da haijar matamda akoina asungamba hogi street light thanbiu amasung atoba jaga singda sitobiu hairubuda hogi MLA na haw yabiartuna hogi youth ka chapna duna akoi sangrupa amasung si street light thamasi mapung phablojare adugi tamakta aduga hogi khung asigi Praja sing amasung hogi laiba youth singna akogi hanaba MLA bu haningai thagai phudusari ising tungna lairamba adagi mayamgi sendar aiba isum bai ji tungna laibase
ꯃꯁꯤꯁꯤ ꯂꯝꯕꯤꯁꯤꯃ ꯐꯠꯄꯤꯔꯒꯗꯤ ꯇꯨꯔꯦꯟꯗ ꯇꯥꯍꯟꯕꯤꯔꯒꯗꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯨꯡꯉꯔꯣꯏ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯍꯤꯡꯒꯣꯜꯗ ꯆꯪꯁꯤꯜꯂꯒ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯗꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯕꯗ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯁꯤꯁꯤꯃ ꯁꯦꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ Manipurgi tampakta khundariba mitei singbu lamdam asida thoglibi irang asigi namada kuki singna atamnana maitai singna national highway da chatpada ayat apan pirib ase kokhanduna lengakna national highway asida mipum khudimak free movement oihanba ngamdana leiri maitai singna manipurgi wangmada chatpagi tangai fadaba lakpada amatangai rapa pambai oiriba aeroplane ticket ki mamaldi aeroplane company na sananingba mawongda sanabana atiya pakna wangle hiramasida paudamama lamdam ase thokliba chahi ani fajilaba irang asina maram oiraga tampakta khundariba maru oina maitei singna national highway fauna chatpa yadriba asi india lengangna free movement ohengani high khrabasung asi pawo oidana leiri free movement oidaba asina maram oiraga tampakta khundariba maitei singna sanaba khonaba chatpa ana layeng chalamba singadu makhala chatpa yadabana aeroplane da chattaba yadabagi tangai fadaba lagliba asida aeroplane gi company singa asina makhoina sananingba mawongda ticket mamana singa si ngasi su sanaduna leiri hairiba private company singana makhoina sananingba mawongda sanariba asida lamdam asigi ana layeng chatpa mioi singa thengneba khudong chadaba amadi ticket yoliba mioi singa makhoigi paudam singa du taminas aije hakchang nuaite na doctor da chale doctor da yengkan da smai tawdana nangi heart ki smai problem leire adudi nang operation macha ma leirani hai baduda ai karai da kamai tawdage sar paisa di leite kamai tawni ai di larba minina hai bade adudi smai tawna mafam ta age ma palom da chalo hai dan hai pali sing yang kai di thorang taw paisa leijada ba nangdi smai don doctor na takpi rai ai leijada ba ni na paisa amade puru ba kholu ba tawda kana tawre do ticket maman makha da gari chatpa yada bani na ticket ma plane da chale ticket maman mayang wangre masibu lenga nang tang miyeng changbi gadra kamai tawbi dong no khangde leitawa khoi yang wa na khange da ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯔꯤꯝꯁꯇꯁꯨ ꯌꯦꯡꯉꯨꯔꯦ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯅ ꯃꯔꯣꯟ ꯑꯃ ꯇꯥꯡꯕꯅꯦ ꯕꯁ ꯐꯪꯉꯤ ꯆꯠꯇ꯭ꯔꯦ ꯆꯠꯄ ꯌꯥꯗꯗꯅ ꯕꯦꯔꯥꯀꯥ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯅꯥꯕꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯅꯣꯏ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯕꯨ ꯀꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯟꯃꯤꯅꯤꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤꯅ ꯈꯒ ꯇꯦꯛ ꯇꯦꯛ ꯈꯒ ꯈꯣꯝꯖꯤꯟꯖꯕ ꯄꯩꯁꯥꯁꯤꯡꯁꯨ ꯀꯣꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯁꯤꯒꯗ꯭ꯔꯥ ꯍꯤꯡꯒꯗ꯭ꯔꯥꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯌꯥꯝ ꯊꯤꯅ ꯋꯥꯡꯈꯠꯂꯦꯕ ꯑꯩꯈꯣꯏ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯁꯨ ꯈꯜꯂꯦ ꯁꯤꯗꯁꯨ ꯌꯦꯡꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯕꯗꯨꯁꯨ ꯗꯣꯛꯇꯔꯅ ꯑꯗꯨꯗ ꯆꯠꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯅꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯩꯅ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯆꯠꯄꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯃꯜꯁꯦ ꯂꯨꯄꯥ 9,900 ꯁꯨꯃꯥꯏꯅ ꯂꯩ ꯂꯨꯄꯥ 9,900ꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯀꯛꯄꯅꯦ ꯁꯦ ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯔꯤ ꯂꯩꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯁꯤ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯀꯜꯀꯇꯥꯁꯤ ꯏꯝꯐꯥꯜꯗꯒꯤ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯁꯤꯗ ꯍꯜꯂꯛꯄꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯆꯠꯈꯤꯕꯁꯤꯗ ꯌꯥꯝ ꯋꯥꯡꯈꯠꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 13-14 ꯐꯪꯉꯛꯄꯁꯤꯗ ꯑꯝꯇ ꯊꯦꯡꯅꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈ꯭ꯔꯤꯁꯃꯥꯁꯀꯨꯝꯕ ꯑꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯨꯝꯕꯗꯗꯤ ꯈꯤꯇꯪ ꯍꯦꯟꯒꯠꯂꯒꯁꯨ ꯑꯗꯨꯗꯤ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟꯗ ꯍꯞꯇꯥ ꯑꯃ ꯂꯩꯒ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯂꯦ ꯁꯤꯗꯤ ꯊꯥ ꯑꯃ ꯌꯥꯝ ꯁꯨꯔꯦ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤ ꯍꯧꯖꯤꯛ ꯂꯨꯄꯥ 9,900 ꯃꯊꯛꯇ ꯂꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯅ ꯁꯥꯟꯅꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯏꯚꯟ ꯑꯩꯈꯣꯏꯗꯤ ꯐꯔꯦ ꯀꯁꯇꯃꯔ ꯂꯥꯛꯄꯁꯤ ꯀꯛꯀꯦ ꯂꯥꯛꯑꯒ ꯀꯛꯄ ꯉꯝꯗꯕ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯑꯒ ꯀꯛꯄ ꯉꯝꯗꯕ ꯑꯅꯥꯕꯒꯤ ꯂꯥꯛꯑꯒ ꯀꯛꯄ ꯉꯝꯗꯕ ꯃꯇꯝ ꯈꯔ ꯂꯩꯔ ꯆꯠꯀꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯕ ꯑꯩꯈꯣꯏꯁꯨ ꯌꯣꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔꯚꯤꯁ ꯄꯤꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯄꯩꯁꯥꯗꯣ ꯋꯥꯡꯕꯅꯤꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒꯤ ꯑꯁꯨꯛ ꯋꯥꯔꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯀꯩꯗꯧꯕꯒꯤ ꯀꯔꯤ ꯂꯩꯕꯒꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯉꯒꯗꯤ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ 3,000 ꯄꯤꯕ ꯇꯤꯀꯦꯠꯇꯨꯅ 7,900-8,000 ꯃꯊꯛ ꯂꯩꯇꯥꯔꯒꯗꯤ ꯃꯤ 3 ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯌా ꯂꯥꯛꯀꯅꯤ ꯑꯞ ꯗꯥꯎꯟꯗ 9,000 ꯑꯦꯐꯣꯔꯠ ꯇꯧꯔꯅꯦꯕ 10,000 ꯑꯦꯐꯣꯔꯠ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤꯗ ꯑꯗꯨ ꯉꯝꯗꯗꯅ ꯆꯠꯈꯤꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯍꯧꯖꯤꯛꯁꯨ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯆꯠꯄ ꯉꯝꯗꯗꯅ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯋꯦꯁꯦ ꯑꯃꯈꯛꯇꯪ ꯉꯥꯏꯕ ꯋꯦꯁꯤ ꯐ꯭ꯂꯥꯏꯠ ꯅꯠꯇꯅ ꯑꯣꯞꯁꯟ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯃꯤꯟꯁꯤꯗ ꯃꯈꯥ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯊꯛꯁꯤꯗꯒꯤ ꯈꯤꯇꯪ ꯉꯥꯏꯕꯁꯤꯗꯐꯥꯎꯗ ꯃꯣꯏꯅ ꯑꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯤꯕ ꯃꯣꯏꯅ ꯑꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯊꯥ ꯑꯃ ꯍꯦꯟꯅ ꯃꯨꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯋꯥꯡꯈꯠꯂꯤꯁꯦ ꯇꯥꯕꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯗꯦꯠ 16-17 ꯁ꯭ꯋꯥꯏꯐꯥꯎꯗ 3,000 ꯄ꯭ꯂꯁ ꯉꯥꯛꯇꯅꯦ ꯁꯤꯗꯤ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯕ ꯗꯥꯏꯇ ꯂꯧꯕ
ꯀꯥꯡꯕꯨꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯝ ꯑꯃꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯃꯄꯥꯟ ꯂꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤ ꯂꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡꯅ ꯄꯥꯝꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯃꯃꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯅꯠꯇ꯭ꯔꯒ ꯎꯔꯥꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯇꯤꯀꯦꯠ ꯀꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯤꯀꯦꯠ ꯀꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯍꯟꯕ ꯑꯗꯨꯅꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯁꯒꯣꯜꯁꯦꯝ ꯁꯟꯖꯣꯏꯒꯤ ꯂꯩꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ Moirangpuril Panam Higher Secondary School Imphal East na sinduna ahanba Inter-School Science Exhibition English ni kun mga school asiki campus da pangthokre class 8 ki 12 fawbagi category manungda leiba mahiroi singi Science and Innovation for a Sustainable Future haiba theme da pangthokpa exhibition atuta school asiki principal Bijaya Khundongbam amade Andro SC MLA TH Shyam Kumar su serugya ki tongan ba school mari dagi team tarani pan serugya tuna pangthokpa Inter-School Science Exhibition atuda mahiroi singna utkiba model sing ado just panel amana yingsinduna makok mathang khanki exhibition asida Francis of SSC School Nongdam Tangkhulna first position Moirangpuril High School amade Francis of SSC School na second position amasong Moirangpuril Panam Higher Secondary School amade Bethel High School Moirangpuril na punna third position taki Prajapita Brahma Kumaris Iswarya Vishwavidyalaya Imphal na sinduna Raksa Bandhan gi thoram Brahma Kumaris Faidinga Imphal da pangthokre thoram aduda Professor R.K. Lelin Victoria Yengkhom CIS Academy of Health Sciences Langolgi Head of Department I Department Dr. Ahantem Susitra amasong CIS Hospital and Research Institute Director Medical Services Sorokhaibam Jugindro na maroiba President Member Singh oina serugya khibaga loinana Brahma Kumari Singh amasong miyoi kayana serugya khi thoram adugi manung chana mass meditation song amasong Raksa Bandhan pangthokhi thoram aduga mari lenana BK Nirmal Sachi Senior Raj Yoga Teacher na Hauziki matam asi mina mibu kanbangamba matam oiraktre asigumba matam asida machan maupa singi mari ado hena chetsinaba wakhalonda yumfam oiraga Raksa Bandhan asi pangthokpani isa gi wakhalda leiriba phattaba wakhalon kaya ado thadoktuna anoba afaba lambi amada chatpa ngamlaba matamdata isorna su aikoi bungakpi senbigadoribani haike Hauzi akoi miyoi ngak sen mangamdraba matam ama oire ko habadi mabung mokpa machan masigi marakta Raksa Bandhan gi chahi khudingi festival kaya pangthoktana pullaga la agasu mabung mokpa na machan machi na mabung mokpa sing adugi namakta lepi bangam ngamnaraktraba kan bangam naraktraba phibam amada lakpagi ni ngasi samasida crime ama ta haidabo hoidaba me amasu thokpagi sangsi nupi singda su yamna wangkhalais aduna smaina khoina chahi khudingi pangthokpa Raksa Bandhan sida akoi niyom sumna pangthoknaragati akoi miyobagi wakhalon afaba wakhalon ama oirakanda ngasi noma gi lekha tariba samas sangsar khara khangkhaidang orabasu kanbangangadra habigi wakhalon da akoi Brahma Kumaris na sahi khudingi Raksa Bandhan se pangthoksabani Thauram aduda sarugya khiba Professor R.K. Lelina aikoi miyoi bada makhal kaya gi aikoi gi wakhal manungda leiba kalakpa mihauba khoirang khoi saungnaba kayana achauba chaitheng piri asigumba mayam asidagi pukning wakhal leina ba khonabada maikai kayadagi achauba thawtang mathautai mabung mokpa mache machan singe marakta hena faba mari adu kaidana thamna ba khonabada asigumba Raksha Bandhan asina kanaba soidana pigani fongdokki aduna ngasi aikoina tawjagadoriba Raksa Bandhan gi nunggi oibo afamdi aikoi khudikmakna hairiba akoi bu eknaba mayam ama manungda leiriba singsi punnamak natragabasu kharada orabasu thadokpa ngamnanaba hotnaba adugi achetpa wasak loba amadi numit khudingmakta matam khudingmakta hairiba nunggi oiba eknaba singase tapna lauthokraba matungda aikoi khudingmakse yam nungaiba atma ama oina poglakpagi mahayanba haibadi mapu masak khangna aikoina poglaglibasi karigidamakta aikoi si nungainabagi damakta poglakpani aikoina atopada su nungaibasi yenthoklamnabagi damakta poglakpani haibo wafamsi kaubidaba masi aikoigi ngasigi Raksa Bandhan gi nungi oibo wafamni haina aina loksinjabani
अखिल भारतीय विद्यार्थी परिषद मणिपुरना तोंगान तोंगान मफम सिंगदा रक्षा बंधन पांगथोखरे AVBP की नुपी थौमी सिंगना इंडियन आर्मी की सेपोई सिंगदा राखी पुनखी तेमसिना मही तंफम इंस्टीट्यूट सिंगदा चतुना महिरोई सिंग अमदी ओजा सिंगा नुंसी चानबा अमदी मबुंग मपा ओइबगी मरीदा सेरुग्यामिनकी असिगुंबा थौरम सिंगना नहा सिंगबु सर्विस अमदी कल्चर गा नक्सिन नहले हाइना AVBP मणिपुरना हाइरे Samuro High School Amadi School Asigi Donor Oidibi Yumna Mema Leimaga Pulaga Handak Haidokiba ISSLC exam da Mai Paglaba Mahiru Singh Okpagi Thoramama Samuro Daleba School Asigi campus da Pangthokre Thoramadu da School Asigi Headmaster A Jauba School Asigi Hanagi Headmistress Ibetombi Amade Donor Yumna Mema Leimana Athoba Mithunglen Oina Serugyaki Thoramadu da Handak Haidokiba ISSLC exam da Mai Paglaba Relief Camp da Ladiba Mahiru Nupi Macha Ama Yauna Atopa Mahiru Mangada, Achamba Manama Tumpiduna, Punging Tokaki. Tauranga Mari Lenana, Headmaster Chaubana. Lamda Masigi Hogalagliba, Mahiro Singidama, Gaifanaba, Ayuk Nungtil Kaktana Hotnariba, School Asiki Oja Singda, Buba Tangbang Namnarita Bamawanga, Selgidiman Tobitanaba, Mahagna Mari Lenabada, Apil Tauki. English ngani kun mangagi Council of Higher Secondary Education Manipur na loba class 12 ki examination na moirang esigi manung dalaiba mahiloi sang sing da tamba mahiroi singna karigumba Manipur pambugi oina first to position dagi 10 position faubada chalakpa singda lupa lak amamamgi mana pi kan haina moirang esigi MLA thongam santina laukthokre wafam asi ngasi moirang dalaiba Advanced Intermediate College kam Advanced Public School na safong lakba chahi kuntaruk mapung farak bagi leading towards excellence haiba thimda Kuntaruk Suba Foundation ga mari lenana pangthokpa thoramda phongdokibane Governing Body Advanced Intermediate College na sinduna college asigi campus ta pangthokpa thoram atuda MLA Thongham Santina makhatana naha haibasi khunai amagi yumbirene hawgalagliba naha singbo achangba afaba mioi amamam ohenbada mama mapa oiba singisu achauba thodang lei naha amadi mahairoi singbo pukning thogatpa oina mahakna chahi khudingi moirang esigi manungda leiba mahailoi sang singda tamba class 10 amadi 12 ki mark wangna fanglakba mahairoi sing khangatlaga mana pibagi thoramda Advanced Intermediate College khaki oina college asidagi class 12 ki mahairoi singna karigumba First dagi 10 fawagi manungda chanba ngamlakpa mahiroi da lupa listing yak kuntra gi award pigani haike mahagna makha taraduna moirang AC apunbagi oina di AC gi manungda leiba mahiroi singe maraktage Manipur pumbagi oina pangthopa class 12 ki examination da top 1 dagi 10 fawbada chalakpa mahiroi singda lupa lak amagi award mahaki apokba amade apokpigi mingda pigani haike population jigi 65% di juki makoi sina pithimi se sasol to dori ni adu moi wa ba ba kai da dim ba ni se aduna ajiki competition is live ba yoshida ai ga si indili ba mayam ba adu ga ida electronic media gi chuda Washington ma puksa ho gaya madudi Advanced Intermediate College di oina karigumba satrabana ramba satrabana Council of Higher Secondary logo examination ba edi satrabana 1 to 10 gi manung dum salama ai 30,000 ai kido bri gi minda so ida Advanced Intermediate College de satrabana is a very resima Foundation ki thoram aduda Advanced College amade Public School ki mahiroi singi oiba activities kaya so loinana College amade School asiki Best Student of the Year amade Best Teacher of the Year ki mana kaya so lanthoke Babina Hospital na chayol ama chup na chatharakpa free skin health camp na mioi kaya da khudong chaba piba ngamkhre haire Babina Hospital gi ahan ba foundation dega mari lenana hospital sigi senior consultant dermatologist Dr. Karam Lokendro gi lamjing makhada tha asigi tang amatagi mapan fauda pangthokiba
free skin health game aduna numit khudingi miyo yankhaida laboratory investigation gi mathau tabasingna chada yankhai tana sel thiba loinana follow up su yauna khudong chapasing pikhi hospital asigi outreach effort oinaso langol game village laiba more amasung churachampur dagi alternate housing complex relief camp ta laibasingi oinaso khudong chaba si fanghanki numit tare ni gi camp asida punna patient chaniga humfutara yenkhibada procedure manga laboratory test taranipan tauki kuntarena follow up treatment ki damak book tauki babina hospital gi senior consultant dermatologist Dr. Karam Lokendrona camp aduga mari lenana skin da na halakpa yaba layong singdagi ngakthoknaba matam chana medical intervention piba tangai fade babina hospital miyam gi yaifana pagi damak thabak pangthokliba sigi manung chena masing yam laba miyam da asumna skin health ki maru oiba khangan ba se singthaningai oiba amani haike paugi marak thana atemba break amata longminase matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imadong taram nokchari pau makhata na pizare Moirang esigi miyam gi tamak ana layeng bada leita lairana khudong chataba kaya mayok nari pasingda kharadang oirabasu mateng oinaba Ras Medicity ta chada kunmanga tagadaba scheme ama pinaba hospital authority ga tanaba loire haina Moirang esigi MLA thongam santina haikre Moirang esigi manungda e-rickshaw thobi nupi singda maki maikai tigi angamba khudol piduna pungning thokatpagi achamba thoramda wafam asi MLA na phongdokhibani Moirang film laikai da leba MLA office ta pangthokpa achamba thoram adu da Moirang esigi manungdagi hauzik Moirang kaithel da e-rickshaw thoduna imung manung puriba nupi marida track suit amamam side bag amade tupi cheng bag amamam piduna ikai khumnab utke MLA thongam santina nupi sing ayamba imungi thabak kupnom tawduna nupa khaktana pusilakba ngaiduna lebegi mahuta aikoisu thabak subada nupi nupa khaiba yade thabakta chilhau thipam thokte aikoina angamba thabak oirabadi subada ikai pham thokte haiba wakhalon ga loinana nupi singna loriba thawdang asibo pukning thogatpa oina ichal mari asibo ikai khumnabani hauzik Manipur da PMJAY health card ase private hospital singda khudong chaba pirak tabadagi lairaba awaba imung kayagi mioi kayana khudong chadaba mayok nariba asi ururaga mahaki esi khaki oina mahak amade Ras Medicity gi authority ga tanaduna chada kunmanga tana layeng bada amade hidak langthak lobadana chada taramanga hospital asi khaktada discount pigadaba scheme ama paikhatnaba thorang loire below poverty line da leiba Moirang esigi manungda leiba imung khudimagna MLA office ta laktuna scheme asiki khudong chaba lominase haike habakta ekoi silau thige hingnabari lan phabda amada ai imung manung sembada ai dakale bisi lu wasin chebda isa sembada dakale bu kudima thabak ne wa ji suga de wa khalo da moi da saksil li bisi kai ko bu chaboida nasi ai da moi da pizza ri bisi ma koi nupi ni na iri so tho won no do ju sa khak tab dina stress amonga adai moi tupi ga adai side bag abamunga adu ba koi da tha ama ani se maguma moi sing si ai no mateng pang jar ka moi du la ko sen tok tu da moi mung da mer da kare da ku dong cha da da ai no ko order to ga pizza bani ana ai mo hang ken da ma ko lo ri ba thong gang so na any lo po ku di ba ka ai sai de ai no mateng pang jar di ha ro pon do ai da ai ken ni ta apnu ta ai khangan jari e-rickshaw thobi nupi amana makoine imung manunggi leita lairana imung puba ngamnaba matam sangna e-rickshaw thorakpada nupi oibana thamoi piksinba kaya thengnadaba nate nupa kaya nasu hanthana loba yaudaba nate adubo ngasi Moirang SC ge MLA na ikhogi damak mahak leiri nupi singna nupa khakta ngaibegi matam nate nupi su nupa gumna thongdang loba ngami haiba paujel ama piduna makoi bu thongna hapibada MLA bu thagarba phongdoki sengna
family gi oina ama khatang ngai do pam da bai ta mating na thuksa bani seng na haragadi MLA na ngasi akoi e so thobi akoi mari gi damang ta tawbi se yamna harau de hanadi ikai ba dagi sum puning je santhara leram bado hojiti thona ama so hapire Tha asigi tang tarahumdoi da pangthokadoriba Patriots Day ga mari lenana anoba mayol khongchatna anirak suba oina BT Park ki akoiba mafam sit sengdokre Englising machani par mafutara mathoida Imphal gi Kangjebungda matam madugi British lengakna fasi tawraga hatkiba Yubaras British Kendrisit amasong Thangal General anigi mafamda lakadoriba August tang tarahumdoida ikai khumnaba utuna Patriots Day pangthoknaba same sariba asida anoba mayol khongchat sagolban tera amudon akham lekai te leibana mateng pangbo oina ngasi anoba mayol khongchat amakhaki member singna British Kendrisit Park ki akoibagi mafam sit sengdokhe akoibagi mafam sit sengdokpa aduga mari lenana anoba mayol khongchat ki secretary takhelambam Rajuna anoba mayol khongchat asi voluntary oiba loop amane loop asina chahi tararom asida miyamgi awa ana tarakpa mateng pangbagi mathau taba lakpasingda member sing asina changsinduna mateng pangbagi thabak chathatuna lakpani ngasidi register body ama oina Manipur gi mafam singda sandoklaga miyoiba khunagi mateng pangbagi thabak asi pangthokpangamle anoba mayol khongchatna mamang chahi ki ahanba oina athauba singbu ningsingba amade ikai khumnabagi numit asiga mari lenana sit sengdokpagi thabak asi haukibani handak chahi asigi oina su lakadori ba Patriots Day ga mari lenana khongthang asi paikhatpani haike Aloina koi anoba mayong khongchat haiba organization asi koi voluntary organization ni laibiriba timbiriba koi punminariba member singna angamba wana minaraga iramdam sigi kayumba khardoisu pangthok minasena kayumba thodang khardi koi longmina sena punjan laga ngasi phawba koi sei tara hela laba organization amani maroina koi gi leiba tongan tongamba koi gi member sing kya ama thongna phana songthok piaktana iramdam sigi damta kayumba kharadu tawjena ngasi sangsen minak pasing ngasi tekta kaidana sangsen minak tuna ngasi phawba koi anoba mayong khongchat apung phana koi iramdam sigi seba toba ngamjari bakhatana so khoi tawjakigini haiba wafam si tentangna thamjaraga mayamda samsongsi Kakching District Yogasana Sports Association District Administration Kakching amade Kunipan Suba Sector Assam Rifles na sinduna Yoga Sunday amasung u thapagi thoram Kakching Garden da hogdokre Nongaijing khuding ke pangthokadaba thoram asigi ngasi hogdokpa numita DC Kakching Rohit Anand SP Kakching Priyadasini Laishram Kakching Garden Development Trust ki chairman su oiriba haniki MLA Y Surchandra su serugyake Association ke secretary N Ekena akoibegi phibam luna na thambaga loina मालिम की काइथरगलिबा अयिंग असागी खलसी खरद ओइरबसु मेंखटपा ngamnaba uwa thajanbane masigi mathakta aikoi khudimak masamau fadaba yade haibiki pandamda nomaizing khudingi yoga sanabane thawramasida mipum khudingmakna serugyabinaba appeal tawri khudingmakhi hakchang fadaba yade haibagi pandamduda aikoi Sunday yoga haidun ngasi se akoi ahanba oina hodokchabani haiba yoga Sunday si akoi kanauma yoga di pamjaraga masa masagi thaba inkhang na maram oidana akoi gi toina regularly akoi practice to bangam da basikhaki loinana atopa interest leba people mayam ma leiba singsi gi so akoi punna Sunday yoga sida akoi Kakching Garden gi mafam sida akoi namibam makai mayam gi interest ki makha pona akoi yoga class se dum tobigani aduna mayamna interest leibiba singna yoga sanaba pambiba singna ayu akoi gi nomajing khudingi yoga gi program si Sindaribasi yobiduna akoi khudingma hakchang phaba nungayai phaba loina akoibagi phibam asi akoi hawa nungsit sengna aphaba dum environment ma punak na bohona bada akoi khudingma thawdang ya minasi Kunithoi Suba Mr. Imphal District Bodybuilding Contest English ngani kun manga pangthokre tongan ba category da mai paklaba sing ikai khumnakre All Manipur Bodybuilders Association ki makhada Imphal East District Bodybuilders Association na A3 Fitness Center Khurai ga khutsamnaduna Khurai lamlong da leiba Sangit Kala Sangam Hall da pangthokiba Kunithoi Suba Mr. Imphal East District Bodybuilding Contest English ngani kun manga da gym tara manga gi player kunthra ni thoina men's sports physique
Master, Junior and Senior category da athoi ahen tanakhi. Men's Sports Physics category da Wild Gym Haptagi KH Rohit Alina ahanba. NWL Gym Chandel gi Waikom Akasna Anisuba. A3 Kuragi MD Raina ahum subatake. Master category da X Fitness Wangkhagi Sana Samranjana ahanba. RCC Kumal Lampaki Laishram Tombi Sanana Anisuba. X Fitness Wangkhagi Laishram Flat Mangangna ahum subatake. Junior category dana LP Gym Singzamagi MK Barnol Maitaina ahanba. Royal Gym Ningom Thongi Ricky Hawaibamna Anisuba. Fitnessium Gym Pangagi RK Mangalna ahum subatake. Senior category dana August New Chekongi Chongtham Brunsley Maitaina ahanba. A3 Kuragi Kaithelakpam Kisana Anisuba. Royal Gym Ningom Thongi Ningthauzam Dilipna ahum subatakre haina. All Manipur Bodybuilders Association ki General Secretary Yumlembam Sunantana Khanghalakle. Hauzik Boyaidiki Sanabaki Pau Lobise. Suburto Mukherjee Sports Education Society gi meng makhada tha sigi tang taramapandagi New Delhi gi Dr. Ambedkar Stadium da Mapal leba ki Sri Lanka yauna punna team kuntrani tuna saru yaduna pangthokadoriba sahi 13 makha gi nupi masagi humphumari suba Suburto Cup International Football Tournament ta North-East ki state mari Assam, Nagaland, Tripura madi Meghalaya na saru yarbasu Manipur yaukidre. School gi thaki mahirui singi waiba tournament asida team kuntrani thoina saru yagadoriba asida Manipur na karigidamak yaukidabano sahi gi matangda say nabal lebigira natraga kari karamba khudong chadabadagi Manipur team tournament asida thakidabano haiba Manipur parja miyamna hangningniba singi paukomoina ngasi Youth Affairs and Sports ki director gi thau puriba mayambam betona network asiga akhananu unabada phongdorakhibada Manipur da lebiriba sports nungsibiba football nungsibiba parja khwai punumakta Youth Affairs and Sports Department Government of Manipur gi maikaidagi karium khara khanganjari madudi humphumari suba Subroto Mukherjee International Football Tournament haibidi koi inter school gi level la school gi satra sing na semjaba mai magi school gi team gi marakta compete tawnar kanda pangthok tournament nama koi Manipur da pangthoki koi tournament ji da players ji kana oigi dong no da hana kitang thamjage maramdi mayam da chamam naba kitang koi gi gyan tanada pot khara lei yabagi maram khara tholpa issue khara lei digi tangai phadana department gi taraf gi sengdok chabani madudi mai eligibility da leiba pot se magi particular age group to the Sanagadoriba Nupana Nupi players mana represent or school the original Hatra Damni. Adu Atopa school the White Washington to Yadi. Sidi Koi club the Sanaraga, the football academy the Sanaraga, Koi team Komaga Sanawaya tournament. School Nupiriba Magi report eligibility certificate Natragana Sahi Matang at any stage complaint or Natragana signal with the taste of Matan, doping the weather eligible with the player with Tok Targadi Magi bona fide studentship to prove to Lalam Targadi. Eligibility to cancel the war. Haina sana yaze and undertaking lobservni. Under 17 girls final sanaram da message already scheduled to matungda protestula amina koina inquiry committee ma same matung inquiry committee in education department gi representative yaur kanda you guys record sing ma am check to kana sagi irregularities ma phange matungda principal massaging kaur kanda record ta update to suramdre kotrena when thambi tawdu mana irregularities leibidagi under 17 but girls match cancel tawjare semi finalist adlem hobudum t1 aduda sudum irregularity chamana phange masi matung mona tawdana wa haidana koi handak chai yoina under 17 boys and girls say sagi because of all those irregularities koi department high team manager thajadavni under 15 boys yoina players in je medically certified as well as magi bona fide studentship to koina through education department fazana proof loro matungda koina thajabani mahangna makha taraduna Manipur da football bu nuksijaba football bu sakhona hone biriba club organization academy amadi club salary bus singna sanabagi neumgi wangbada lana thabak tobiganu pangthokhiba tournament asida thoning da thodok singda department ki mioi sing general labadi soidana action lokatkani makha ta na thoning da thodok sing thondana ba praja miyamna sumating pangbiu haiki promote to club sing football promote to academy singna angang ming chanba matamda mafam amda chanbiradi phaba sakhairaga chanbirure school jaga du da magi admission slot to phangkan any other international championship natraga national championship ta subroto na taw jaga dadi khomjalaga sanawi Manipur gi team khanbe but this particular 64 Subroto Mukherjee football tournament 2025 certificate of eligibility na sign tawne principal concern of the
सिजिना माजे एगी छात्रनी सैदा एगी परमानेंट एजुकेशन नंबर सीनी अदुगा मा यूडाइस कोड नंबर सीनी हायरगा माई स्कूल की छात्रने न सर्टिफाइड तौरीनेबा authenticated by the jury office sumba paper ji basis ta hoina छात्र कपसे द याहन बनेबा हजि कंप्लेन लांगब कान सि थिरु कान सि लालंब थिंगने होइना थिंगने जरि जे माई पेन नंबर जे फरम फुब मतम द यूडाइस दा कोड नंबर क्या नो अदे माजिक क्रम स्कूल हान ममांग चली क्रम हजिन क्रम स्कूल की एक्टिव स्टेटस ते लगे ड्रॉप आउट ओरे नत्रगना ट्रांसफर तौबगी केस ओइ तारगदि मधु फजन दum उtlग ले एनीथिंग से द पीरियड से लालको मतम द एलिजिबिलिटी ककप याय तानथोक याय न यावने मसी अमोन थोक्तनबा फुटबॉल नुसिबिबा लेबाक्सिगी प्रजा पाइपुनमक एकेडमी रन तौरिबसिंग क्लब रन तौरिबसिंगना मिगी गेम रूल्स थुगाइर कांदा आइगी प्लेयर्स तो कैदुम दसु कोइ सुब्रतो मुखर्जी कप टू द चंगगा प्लेयर दुगी ट्रैक रिकॉर्ड ता सुमाइना लाना साजलमे हाबी मम्मी से तान बिदनबा सुम इरेगुलरिटी से इन्वॉल्व तौबिदनबा मयाम दस अमोन अपील तौजरी प्लस डिपार्टमेंट की तरफ तगिदी कोइना नंबर लेवल दा सिगी तौरिबा इवेंट्सिंग जिदा कनागुम्बा कोइगी डिपार्टमेंट की ऑफिसर जनरल मगसु कोइ एक्शन लोखचगनी as far as the report of inquiry is concerned conduct of the sai matches tadi koi irregularities amogo koi report to leite main issue je bona fide studentship issue de lakuni aduna bona fide studentship se leite targadi this is the most common kind important criteria for eligibility of this particular tournament oiba aduna masida lakuni na matung da sumaina koi mayam punamangna mateng pangbira kana sumba irregularities thoktanaba डिपार्टमेंट की तरफ तगी अपील तौजरी लोशिलकपदा मरोइबा पाउ मुखना पिजरी लमलाई एससी की लांजेनरीबा महिरोई सिंह लाइरिक सोइदना तमहनबा कमिटी सेमख्रे अमदी कुंबी असेंबली कॉन्स्टिट्यूएंसी के एमएलए एस प्रेमचंद्रना एसी एसी के चाखोत थौरांग की फिबम यंगसिनख्रे हौजिक फाउबिगो Noon-Istv संदोकचबा मणिपुरी पाउ मतंग से लोइजरे बिरेंग ताबिरी पुनमपो अमुकना खरुमजरे।